Loktak Pat ase Malemda maming leiraba tourist spot ama oihanaba Government of India gi thaurang singda angamba thawtang lobani haina Manipur gi Governor Lakshman Prasad Acharya na phongdorukle. Wafam ase Lakshman Prasad Acharya na Manipur gi Governor oina thau puraba matung ihan hanbu oina INA headquarter INA War Museum amadi Loktak Pat yengba lakpada mahakna phongdokhibane. Khongjat aduka mari lainana Governor Lakshman Prasad Acharya na pawmisingda hai Prime Minister Narendra Modi amasung Union Home Minister Amit Shahana Laibak asida laiba Loktak Pat kumba pat kaya tourist spot oina semgatnaba thorang thuri. Khongthang ase Laibak asida tourist sing hena laknaba amade miyoi kaya thabak pinabagi pandamda paikalapne. Asigumba khongthang asida mahaki maikaidagi angamba thodang loduna Loktak Pat ase tourist singi puning chingsin kadaba mafam ama oina bukonagani. Governor Lakshman Prasad Acharya na makatana hai Netaji Subhash Chandra Bose na India ase ningkha tamnaba honabada lauram khiba thaudang aikhoina kaidonungda kawba yaroi ngasidi leibak ase ningkha tamba leibak ama oiba ngamlabanida Netaji Subhash Chandra Bose na manglamba India ase awangba thakta pukatnabagi manglan adu aikoi khudimmakna thabakta onthoknaba honamida se ngasi mahakna INA amade Loktak Pat lakpagi khongchat asida mahakku lamjingliba khudingmak thagatpa phongdoli haina Governor Lakshman Prasad Acharya na makatana phongdokhe Governor na Sendra Inland Water Transport ta thunglabada mahakku mafam aduda thanga AC MLA T Robindro amade LDR gi chairman M Asni Kumar na taram okhe Madugi matung nomagi khongchat tangase Manipur lakhiba KFNPD gi Union Minister of State Nimuben Jayanti Bai Bambania ga loinana Sendra Inland Water Transport ke Loktak Moyai da leiba conference hall da chaklen ama chamina khe Madugi matung Moirang Kumam Lekai da leiba INA Madras Memorial Complex lakhe Mafam aduda Moirang AC gi MLA Thongam Santek INA War Museum cum Library ki curator Dr. L Sadana amade INA Madras Memorial Complex Local Advisory Committee ke convener Y Moduna Governor bu taram okhe यहाँ नेताजी सुभाष चंद्र बोस जी के पूरे जीवन गाथा को देखा, उनके संघर्षों की कहानियां देखा। इस देश के लिए उन्होंने कितना बड़ा अपना बलिदान किया है, कितना संघर्ष किया है और कितने संघर्षों के बाद इस देश को आजाद कराया है। आज वह देश आगे बढ़े, आज हम सबकी जिम्मेवारी है। उनका ये स्थल हम सब के लिए प्रेरणा है। मैं यहाँ पर उनको श्रद्धांजलि अर्पित करता हूँ और विश्वास करता हूँ कि नेताजी के आदर्शों पर, नेताजी के बलिदान को याद कर हम लोग उनका भारत बनाने के लिए आगे बढ़े। जहाँ तक लोकता झील का सवाल है, मैं आज उसको देखा, देश के आदरणीय प्रधानमंत्री माननीय नरेंद्र मोदी जी, गृह मंत्री माननीय अमित शाह जी जैसे हमारे भारत सरकार ऐसे झीलों का, ऐसे स्थानों का, ऐसे पर्यटन केंद्रों का विकास करके पूरे दुनिया के पटल पर ले आना चाहते हैं, जिससे यहाँ का टूरिज्म बढ़े, यहाँ के लोगों को रोजगार बढ़े, यहाँ के लोगों को खुशहाली बढ़े और देश दुनिया के लोग आकर के जो एक सुंदर केंद्र है जिसको लोग देखें। ऐसा एक राज्यपाल के रूप में मेरा जितना भी सहयोग हो सकता है, जो भी मेरी जिम्मेवारी है उसको निभा करके इसके प्रसिद्धि के और इस INA के भी चीजों को देखा, ये हम सब के लिए प्रेरणा है। जहाँ देख करके हमें राष्ट्रभक्ति की भावना हमारी मजबूत होती है। जो लोग आएंगे नेताजी के बलिदान को याद करेंगे और याद करके वैसा भारत बनाने में अपना योगदान सुनिश्चित करेंगे।